मरोइबा पाउ मणिपुर की सीएम सिनबगी वफम लेररोय इरांग मनुंगदा अहानबा ओइना प्राइम मिनिस्टर उनबा याना लेरे हाइना अवांग थाकी न्यूज सोर्स अमना हाइरे फुरुप अमगी मिचंग संगी हाइबा वफम असी अरोनबा एजेंडा अमगी मखादा संदोकपा युमफम यावदबा पाउनी हाइना असम राइफल्स की डायरेक्टर जनरल ना फोंदोखरे मणिपुर थुगाइना बसिलिबा एमएलए तरा करी मरमगी पांगथोकदोरिबा असेंबली सेशन असिदा बार्टोन तौगदोरिबनु हाइना आरपीआई अथवाली की नेशनल सेक्रेटरी महेश्वर थोमाउजरना वाहन खंगलखि मैं बुखरुमदरी नॉर्थ ईस्ट विंडो टीवी की निमिदांगी मणिपुरी पाउ मीटिंग ताबीजिबसिंगबु तरामना ओक्चरी हौजिक मियामदा पाउ मचा खाइना पिजरी चीफ मिनिस्टर एन बीरेन प्राइम मिनिस्टर मोदी उनबा याना लेरे इंडियन एक्सप्रेस की न्यूज आर्टिकल अमगी मतुंग इना ममिंग ताकथोक्तबा बीजेपी की लीडर अमगी सोर्स तगी नेशनल मीडिया की रिपोर्ट कयादा चीफ मिनिस्टर सिनगद्रा हाइबगी वफम अमा लेरमबदु सिनदबा याना लेरे हाइना फोंदोरकली हौजिक दिल्ली खोंगचत लेरिबा चीफ मिनिस्टर एन बीरेन अतेनबा मतमगी मनुंगदा बीजेपी की टॉप लीडर कया उनखिबा असिना वायलेंस न सोखलबा मणिपुरदा खुदक की ओइना अनौब लीडर अमा सिनबगी थौरांग लेगदबो मानदे हाइना सोर्स असिना पल्ली बीजेपी मनुंगदा चरांगनबा अमदी तोखाइबा लाकपगी ममी तरकपा सिदा पार्टी के हाई कमान की ओइना एन बीरेन नतना अतोप लीडर अमा सिनबगी थौरांग लेते हाइनसु पल्ली दिल्ली खोंगचत असिदा चीफ मिनिस्टर ना प्राइम मिनिस्टर मोदी उनरबा याई हाइनसु सोर्स असिना पल्ली मसिना मणिपुर की कन्फ्लिक्ट असिगी मनुंगदा प्राइम मिनिस्टर मोदी अमदी एन बीरेन उनबा अहानबा मीटिंग ओइगदौरी निंगसिंगबा याई हौजिक दिल्ली दा लैदिबा सीएम ना बीजेपी की मकोक थोंगबा लुटिंगबा कया उनखरे मखोइसिंग अदुगी मनुंगदा यूनियन ट्रांसपोर्ट मिनिस्टर नितिन गडकर डिफेंस मिनिस्टर राजनाथ सिंह रेलवे मिनिस्टर अश्विनी वैष्णव बीजेपी नॉर्थ ईस्ट इंचार्ज संपित पत्रा उनखरे फुरुप अमगी मिचंग संगी हाइबा वफम असी अरोनबा एजेंडा अमगी मखादा संदोकपा युमफम यावदबा पाउनी हाइना असम राइफल्स की डायरेक्टर जनरल ना फोंदोखरे कोकोमी यावना लुप कयाना फुरुप अमगी मिचंग संगी हाइबगी वहाउदगी असम राइफल मणिपुरदगी लौथोकदबनी हाइना डिमांड तौरिंगे चरक्ता असम राइफल्स की डायरेक्टर जनरल पीसी नयाना मे 3 दगी ngasi फाउबा मणिपुर की इरांगदा न्यूट्रल ओइदुना लाई हाइना फोंदोखरे मखाताना हाई नॉर्थ ईस्टर्न रीजन की अकोइबदा लैरिबा लैबाक सिंह मरु ओइना म्यांमार दा थोकलिबा कन्फ्लिक्ट सिचुएशन सिना यामना चाउना मफम असिदा चैथेंग पीरी हाइना सुपल्ली हौकिबा चहीदगी मणिपुर की इरांग असिना युमथंगनरिबा स्टेट पुमनमक्तसु चैथेंग नंगहंदुना अपुनबा सिक्योरिटी की मीटिंगदा चाउना सफु पीरी हाइना पनकी लोइनना असम राइफल्स की नॉर्थ ईस्टर्न रीजन की ओइना शांति अमदी मियामगी सफनबगी दमक ख्वाइदगी मरु ओइबा थौदांग लौबा सैनिटल्स ऑफ नॉर्थ ईस्टर्न हाइना खंगदरिबनी मखाताना हाई इरांग असिना असिगा मरी लेनना फगलखिबा खुटु खुलाई अयाम्बा कुकी सिंगना खुंदाबा मफमदगिनी असम राइफल्स ना चंगसिन किबा बंकर थुगाइबगी थबक सिंग असिसु कुकी सिंगना खुंदाबा मफम सिंगदनी लोइनना इरांग असिदा ख्वाइदगी आपीगनी इरांग असिदा थवाई कटख्रबा एआर की पर्सनल सिंग अदुसु कुकी की एरिया दा लैखिदबनी इरांग असिगा मरी लेनना फारबा मियोई सिंग असिसु कुकी सिंगना मसिंग हेली असम राइफल्स पर्सनल सिंगी मसिंग ख्वाइदगी याम्बा स्टेट असमनी मसिगी हेक मथंगदा मणिपुरना असम राइफल्स पर्सनल ख्वाइदगी याम्बा अनि सुबा स्टेट ओइरिबनी इरांग असिदा करिकुंबा एआर ना फुरुप अमगी मिचंगदा लेपलंबा तारगदी फोर्स असिगी मनुंगदसु इहौ लाखफम थोपनी अदुबु पामदबा थौदोक अमता ngasi फावबदा हौकिबा था 13 असिदा थोकिबा लैथ्री मरम असिना एआर दा सिरिबा मराल असि युमफम यावदबनी कनागुंबा अमना हेक्तमा कंगलुप असिगी पर्सनल सिंगदा चंगलक्लगा वरी साबा यागनी हाइना डायरेक्टर जनरल पीसी नयाना फोंदोकी निंगसिंगबा याई हौकिबा नुमित खरनी असिदा मणिपुर की अचौबा एपेक्स बोडी अमा ओइरिबा कोकोमी यावना लुप कयाना असम राइफल्स मणिपुरदगी लौथोकदबनी हाइना डिमांड तौदुना लाख्रबनी मीडिया दा वफम असि फोंदोकलगा महाकना मखाताना हाइकी असम राइफल्स की मथक्ता सिदिबा मराल पुमनमक असि अरोनबा एजेंडा अमगी मखादा चथबनी लोइनना तोंगा अमदी अरानबा फगीताबा मराल सिंगनी हाइना सेंगदोरकली
Manipur Thugainaba Siliba MLA Tara Kari Maramgi Pangthokadoriba Assembly Session Asida Barton Tongadoribano Haina RPI Atwaligi National Secretary Maheswar Thongnawzamna Wahang Hanglakli Mahakna Makha Taraduna Political Advantage Lawiganu Khulngakpa Sing NIA Fagatpagi Mahut Mana Matum Oina Pigadabani Haina RPI Atwaligi National Secretary Thongnawzam Maheswarna Phongtokre Ngasi Thongnawzam Maheswarna Delhi dagi Thadorakpa media briefing amada Mahakna Hai Chahi amaga makai fazalaklaba irang asigi waroisin ama puraknaba luchingba singa lawfam thokpa daita mapung fan lawbiyu masida political advantage lawnaraga amaga hunaraga leibagi matam nate haiki maisona hai kuki MLA tara asi Manipur thugaina ba hotnare haiba khanglabani masida makoide assembly famada invite tawgaduriba asi kari maramgino makoide legal action lawkhatkadabani amadi article 164 clause 2 gi matung ina Manipur Ngapigani Minister Anisu Masa Masagi Famdagi Lautokpa Yarabani Fongdoki Mahesona Makha Taraduna Manipur Kanbada Mai Onsinsi Miyamda Chamamnaba Pokhandanaba Pali Balenga Amadi Opposition and Logadaba Todang Chapchana Lahoningbagi Apamba Fongdoki Loinana Mitei Bu Schedule Tribe ki category da Chanaba Hotnariba Sida Amato Oina Leptuna Yelhomi Kanaba Amasung Manipur Kanaba Hotnasi Haina Makhatan Apel Toki Khulngakpa singbu NIA na case lokatpa phaba punbana chingba kaya tawriba sigi matangdasu Maheson Thongnawzamna wafam kaya phongdoki Haukiba numita Manipur Police na aina thingkraba lalholup 𝗂𝗏𝗀𝐽 gi active kadrama fakre pharaba mioi adu Imphal East District ki manung chana leiba Chingarel Testpurdagi Sri Mayum ऋषिकेश शर्मा Alliance loiding chahi kunmathoini haiba khangbangamle makha tana thiba humbagi thabak chathabada tumbi chingkhong Imphal East gi lethot gun ama lethot cell holder jacket ama amadi kapa yariba lethot cell 13 fagatpa ngamle hairi Manipur ki tongan ba chingi amadi tampaki chingnaningai oiba mafam singda security force singna thiba humbagi thabak chathabada tongan ba makhal singi khuchukulai sing afagat pangamkhre thiba humbagi thabak chathabada Kangpopi district ki manung chana leiba Bizang village tagi improvised mortal ama magazine ga loinana 9mm pistol ama single barrel rifle ball action ani HE36 hand grenade ahum improvised mortar round ahum fagat pangamki Churachandpur district ki Laika Malsogdagi pampi bomb ani amasu fagat ki amasung Kakching district ki Kharungpatagi magazine yaungna carbine ama ball action ama 303 rifle ama smoke cell ani SLR magazine ama Insas LMG magazine ama HE36 grenade manga live ammunition round kuntrani thoi detonator manga empty cases taratret helmet ani BP base ama military belt ama mobile handset ani double blast smoke cell mari smoke grenade manga green signal grenade ama rubber bullet 38mm cartridge ani tear smoke cell with shop nose taret tear gas tan cell manga hairiba polam singa sisu security forces singna fagat pangamkhre hairi All Changamdabi Club Coordinating Committee Amadi Tanjumal Ulama Changamdabiga Punna Fam Kiba Mifam Amada Changamdabi Fauduna Chatliba Yaripok-tagi Kaithel Manbi Road Soksilaba Lambigi Matangda Kupna Khananainakre Yaripok Azad Golai to Kaithel Manbi Road ki kilometer 300 sangba lambi asi ki phibam asi noma gi aduki matik phibam sokchil lakpana maram oiraga lambi gi nak yeta laiba praja singda hel hazat oirakpa amadi lambi asi da chatliba satr sing amadi praja singda nung churagana laikhomna nungsa saragana ufulna maram oiraga school yauba ngamdana school gi uniform da amotpa uful waifulna maram oiduna school da changba ngamdana halakpa kaya laire amadi praja singna office amadi thabak Chatlibasing uful waifulna chatpangamje loinana lambi gi pothole mayam asina maram oiraga anaba praja kaya hospital yaubangamdana sibe kaya yaure tasenga lambi asi hainingai leitena fatre aroibada changamdabi makhagi yambemga tainariba kalbat asigi ayamba saruk kaibana maram oiraga gari chatpa yadaba fibamda leire amadi heavy loaded oiba vehicle singdi lambida puthaduna awaba kaya mayoknare hiramasiga mari leinana concern department na athuga matamda meeting changbiratuna sembinaba media gi thongda apil torakle lambi asi makhada piriba tarik asi fawagi manungda semba hauduna praja singi awaba asi kokhanbiu karigumba concern department na lakliba tarik ahum August
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯔꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 3 ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ CSO ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯈꯨꯜ ꯉꯥꯛꯄ ꯖꯦꯝꯁꯀꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯎꯅꯥꯜ ꯑꯃꯗꯤ UAL ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯒꯤ ꯑꯌꯨꯛꯇ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯦꯟꯖꯥꯡ ꯃꯅꯥꯛꯀꯤ ꯒꯦꯟꯖꯥꯡ ꯀꯨꯀꯤ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯍꯩꯔꯣꯛꯇꯒꯤ ꯈꯨꯜ ꯉꯥꯛꯄ ꯅꯤꯡꯊꯧꯖꯝ ꯖꯦꯟꯁ ꯆꯍꯤ 22 ꯑꯄꯣꯛꯄ ꯔꯥꯖꯤꯕꯀꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ URIPOK ꯑꯄꯨꯟꯕ ꯂꯨꯞ UAL ꯑꯃꯗꯤ URIPOK ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞ UNALꯅ ꯉꯁꯤ ꯁꯦꯜ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯖꯦꯝꯁ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯇꯥꯡꯀꯛ 2ꯔꯛ ꯊꯣꯛꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ ꯃꯇꯦꯡ ꯑꯗꯨ ꯉꯁꯤ UNAL ꯑꯃꯗꯤ UAL ꯑꯅꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯜꯉꯥꯛꯄ ꯖꯦꯝꯁꯀꯤ ꯌꯨꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯃꯁꯥꯗ ꯈꯨꯠꯁꯤꯟꯅꯈꯤ ꯉꯁꯤꯒꯤ UAL ꯑꯃꯗꯤ UNALꯒꯤ ꯇꯦꯡꯕꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UNALꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯣꯡꯊꯥꯝꯑꯣꯡꯕꯤ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯖꯦꯝꯁꯀꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯈꯨꯟ ꯉꯥꯛꯄ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ URIPOK ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞ UNAL ꯑꯃꯗꯤ UAL URIPOK ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯑꯩꯈꯣꯏ ꯂꯨꯞ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯄꯥꯔꯠ 2ꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯖꯝ ꯖꯦꯝꯁꯀꯤ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯏꯆꯥ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ UAL ꯑꯃꯗꯤ UNALꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯈꯔ ꯀꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯨꯄꯥ 5,000 ꯈꯛꯇꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯔꯤꯕ ꯄꯣꯠꯆꯩ ꯈꯔꯁꯤꯗꯒ ꯑꯩꯈꯣꯏ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯈꯤꯇꯪ ꯏꯆꯥꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯁꯥꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯌꯥꯏꯐ ꯃꯉꯣꯟ ꯄꯤꯖꯒꯦ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯐꯔꯣ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 28ꯗꯒꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯆꯩꯆꯠ 23ꯗꯒꯤ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯋꯥꯔꯀꯔꯁ and employees union senduna loktak project ki gate laidiba LDA office mamangda loktak development authority ki staff singna changsilakiba khongjang ngasi loisenkhre manipur lenga ki makhada laidiba atai department singa manana benefit pibiu equal work equal benefit facility of pension with equal norms to other department facility of retirement benefits ki matung ina non technical employees sing promotion pigadabani wakat sing si lengakta takseladuna khongjang jangsenduna lakibani wakat mifam aduga mari leinana loktak development authority workers and employee union gi secretary pukrambam ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 22ꯗꯒꯤ ꯂꯦꯞꯇꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯂꯥꯛꯂꯤꯕ ꯆꯩꯆꯠ 28ꯗꯒꯤ LDA ꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ 2024 की जुलाई की तांग 23 धरना कोई हौजरपनी अदुबु धरना सिदा 23 25 23 फाव इखोय तांग 23 फाव धरना सि लेबनी अदुबु ngasi na धरना की अरोइबा मिफमनी अदुबु धरना सि फम्बा सिदा ngasi फावबा रेस्पोंड ओइबा पॉजिटिव ओइबा करिगुमम त लागतबना मरम ओरगा अखोयना तालिबा दिमाल सि फंगद्रि फावबा अखोय जुलाई की तांग 29 दगी दि अखोय थबक लेपगी खोंजंग हाइबदि सिजो स्टाइग से दिमाल सि फंगद्रि फाव अखोय चथजगनी हाइदना अखोय ngasi लाकपिरिबा मीडिया की थोंग दा अखोय यूनियन की सेक्रेटरी मोइना पाउजन पिजरी थैंक यू Manipur da lairiba Assam Rifles sing logthokduna atopa force maru oina state force ta mahut sinduna iramdam asi ngakadabani haina singjamaitu lilong maira paibi apun baluki general secretary Santivla Khaidemna fongdorakli wafam asing asi Manipur Press Club ki Thangjing Hall da pangthokiba pawgi mifam amada fongdokibani mahakna makha tanaduna hai haukiba kumja lising aniga kulhumdogi me gi tarik 3 dagi chatharakli ba lan asi ngasi fawba loisinba ngamdana lairi
Central Force kaya amasu deploy tawduna leiri adubu Assam Rifles na maitai furupta chathariba thong asi miyamna penadaba furup ani ge marakta khetnaba thamduna nakal ama khaktada tongsinduna landarakpa asi miyamna khangnaraba ngaktani miyoi kaya awa ana taduna ngasi fawba tangdu leitadana leiri masipumna maki khallaga maira paibi ima ibel khaktana poidai laimaron maira paibi gi masa ama oina paring naina chatharakpa Manipur dagi Assam Rifle sing lokthokadabani haibagi khongjang asi singjamaitu lilong maira paibinasu mapung fana saugatpaga loinana khongjang asi AR sing lokthokjba fawba changsingani haiba wafam phongdoki kayana laik laisu tamba phangjadriba amadi lau uriba praja singbu kuki singna nongmai kapsinduna asok apan thopna lau uba yadadana hauji lairi aduga kuki singi bangkada AR na laisillaga tingthaktagi nongmai kaptharatuna bhom langthaduna tawbase AR na thawna hapiri kuki singbu aduga nakal amaromdana akhoi khun ngaksariba isa sing maramdambu nungsiba makhoina kuki singbu mayokna duna ngasidi wana leli singya tamja singda tangdu laita da punsi amada lanjena duna leiri asipuna makse handak phamga doriba assembly miphamda khana naina duna AR Manipur dagi laktokadabani aduga atopa force amna mahut sinjalaga Manipur da kuki chathariba lana se athuma matamda loisin binabagi damak sarkar gi puning hoji pawgi marakta na atene break ama nominasi Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Breaking matungda mayam butaram na ugchiri makataba pau pisari. OTT platform gi channel ama oina miyam da khudol tamba hauragadaba rongmai kabui community sing oiba mangui TV ngasi palace compound laiba castle hostel da launch tawkre launch tawbagi thoram aduda tribal affairs and hills ki director IAS hana kamaina chief guest 𝗩𝗶𝗱𝗶 gi president star kamaina president amadi horticulture and soil conservation gi mission director chungong pamaina guest of honor oina saruk yaki thoramaduga mari leinana mungui TV gi proprietor jengpui kamaina fongdorakpada kabui rongmai haireba community asi film da yamna pamjaba furup amani adubu lamdam asida asigumba thabak ama tawba haibasi araiba nate manibut ka yengnabadasu apikwa furup ama oibana film puthokpadasu awaba kaya amadi mayoknagani channel asi market ta karamna hingangani khanbadasu achauba awaba amani film bu yamna pamjarubana ngasigi OTT platform asi puthokduna furup asigi miyamda kharadang oirabasu awa pothana bagidama khanduna puthokpani platform asi puthokna ba hotnabada kabui rongmai furup pu yamna nungsi jaba raju khaidemna achauba mateng kya pangbirakpa asimak kabui rongmai furup ki maikai degi thagat pasu phongdoki rongmai hairiba akhoi community se film da yamna pamjaba art and culture da yamna pamjaba community amane adubu kaidobra hair kanda akhoi film se yamdaba aigino hair kanda akhoi marketing se akhoi manihut ka yengnar kanda yamna thina kenai haibade akhoi film se chahi kuding masing paba yaba
aduna cinema se yamna pamjaba hai tare ai isa maksu cinema ge maramda yamna pamjaba aina cinema yengdo se leiramro ena kanjai aduna cinema paman gi badage si kamain tawni sum khallaga leiringai sida ekhoi ge marup haiba tare 𝗂𝗏𝗏𝗏 ma se ekhoi ge aigi sum marup oiba aina zum tanarakpada mana suggestion tobire sumba kamaina tawsige ibani khannaraga ayamba mana dum mateng bangbire hairiba 𝗂𝗏𝗏𝗏 se na aduna samak provider oiraga su mayam gi support yaudagadi mangoi tv se hingba ngamoi aduna mangoi tv gi damakta mayamna haibade ekhoi ge rongway film bo nungsibi duna yengbiu adugi mathakta hairiba producer singbusu aina ngamkhai leituna thagatchari haibade makhoina ekhoi ge mangoi tv sida film asi pibi dragadi ekhoi ge content se leiroi aduna thanks haiba tare ekhoi ge thagatchari producer mayam ekhoi kabui ge producer mayam ko adu mathang dasu asigumba film kaya kaya se uthokpa ngamba oisnu haina haijari Thangapat Harigakhong mapal da laiba Rural Engineer Department gi Administrative Officer 𝗵𝗵𝗏𝗏 ki yumda hand grenade ama ngasi ayuk anganbada langsilamba bo yaningdaba fongdokladuna wakat mifam phangkhre wakat mifam aduga mari leinana yumbu 𝗵𝗵𝗏 ongbi ibeyamana fongdorakpada lamdam asi tangdu leitana leiba ngamdringai cherak asida yumlakta bom langsinduna aki akhang pirakpagi thong asi makha tana tawbiganu karigumba nungainadaba kya leirabasu ningthina phaminaduna wari watai sanaduna gyan taminasi yumkungna taba mafamda bom langsinba haibasi pangdabagi thawongni karigumba langsilamliba bom adu pakhairamba thoklabadi misimina kaya thoklambasu yai Maramaduna asigumba thawong asi makha tana tawbiganu hainasu fongdokhibaga loinana wafam mifam aduda yumlakta bom langsinba yaningde aikhoi tangdu leitana hingba pami micham miyamda aki akhang pibagi thabak makha tana tawbiganu thaba plate card kyasu sijanaki Miyamna pamna thaknariba energy drink singda sijanaba formula technology ama Manipurda ahanba oina puthokre hairiba energy drink formula asi 𝗓𝗏𝗏 Consulting Private Limited ki makhada leiba unit ama oidiba Dr. 𝗂𝗏𝗏𝗏𝗏 Hollander Food Innovative Laboratory Sangaipurok mamang lekaina puthokpane hiram masiga mari leinana ngasi Manipur Press Club ki Thangjing Hall da pangthokiba paugi mifam amada 𝗓𝗏𝗏 Consulting Private Limited ki Center in Charge Maibam Susima na haikibada energy drink formula asi athlete worker amadi office ki thabak tawriba mioi sing yauna kanagumba hakchang choktharapa matamda pangal pinaba thaknariba energy drink sing sembada sijanariba matak makhal amani matam sanga research tawduna hairiba energy drink formula asi puthokpani tongan tongan ba haira yauna product kaya da formula asi haptuna changyeng tawbada atopa state singdagi fangliba energy adumak fangba ngamle haina fongdoki tungda energy drink formula adu paumi singi mamangda launch tawki yaure aduga nauna ekhoi research tawraba matungda formulation anauba makwa energy drinks da ekhoi fangba ngamjere hariba formula sing asi ekhoi field da trial tawraba matungda success oire hariba matungda ngasi ekhoi formula asi press release ga matung ina formula asi ekhoi launch tawbagi ko mari lengana ngasi press release asi smaina pangthukche Paris Olympic Games ta ngasi India gi shooter Manu Bakar na nupi gi meter tara air pistol da final changkhre masagi chahi kunganithoi surabi Manu Bakar na qualifying round da point chamanga ga humputra fangduna ahum subata ki Manu Bakar na hayeng nomaizing numitta mahaki final sanaduna gold medal longnaba hotnaragani panbayabadi Manu Bakar na Olympic Games ta final changbasi handakna ahanbani shooting gi qualifying round singda China South Korea amadi Kazakhstan na singthaningai oiraba performance utkhibaga loinana China na games asigi ahanba gold medal sufangki nakalamaromda Paris Olympics ta India gi amatangai daba rower oina saruk yariba Balraj Panwar su mahaki hitta mari subata aduna rapid chase round changre Paris Olympics asida Kazakhstan na malem gi oina ihan hanba medal fangkibaga loinana makoina meter taragi air rifle mixed team event ta bronze lauki India gi nupa hockey team na ngasi makoi gi ahanba pool B match ta New Zealand ga sanagani ningsing bayai India gi nupa hockey team na mamang gi Tokyo Olympic Games ta bronze medal laukibani
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ CM ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯔꯔꯣꯏ ꯏꯔꯥꯡ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯅ꯭ꯌꯨꯁ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯁꯟꯗꯣꯛꯄ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ amadi Manipur thugaina basiliba MLA tara kari maramgi pangthokadoriba assembly session asida barton tawgadoribano haina RPA Athwaligi National Secretary Maheshwar Thongauzamna wahang hanglakli ngasigi oina notice window TV na sandokjaba numidangi Manipuri paw matang asi loijare mideng tabira bapuna makpo amuk hanna khurumjari